Akispani Imphal Nolini Devi na pau pajari ahan pada muru iba pau Manipur Kunipanchwa Senior Women National Football Championship for Razmata Jijabai Trophy ki final changde Council of Higher Secondary Education Manipur na loba class 12 ki kumsi sahi ki parikya ki fall ngasi lautok lagani Lok Sabha Mikhal ki mari suba tangka ki vote hojik thadanari amishung BJP lusingba amadi Pradhan Mantri Narendra Modi na ngasi Bihar da pangthokpa Mikhal ki rally singda saruk yagani Manipur Kunipanchwa Senior Women National Football Championship for Razmata Jijabai Trophy Isingani Kulhumdoi Kunmari ki final changle. Ngasi ayuk sana ki bahan ba semi-final match sa Manipur na Tamil Nadu po Panjal ani sinota maithiba piki. Manipur ki Panjal sing adu sibani amasung balan amamam chanki. Ani suba semi-final da Haryana ga Nongchu Bengal ga Kishore Bharti Stadium da ngasi nungtil pung ahum da thengnagani. Final match tha siki tara manga da Kishore Bharti Stadium da sanagani. Council of Higher Secondary Education Manipur Kosim na loba class 12 ki kumsi sahi ki parikha ki fall ngasi nungtil pung ahum da council asi ki office da lautok lagani. Sahi asike February kunmathoi dagi hoduna March kulumdoi phauba jathakiba parikha aduda punna mahiroi lising kunthamatoi sahum yangkai mathoina parikha taki masigi manungda science stream gi oina mahiroi lising kunithoi chatu kunthamatoi arts stream gi lising ni panchama amasung commerce stream gi oina mahiroi chatu kunna parikha taki Raijasi ki tungan ba center sa matara mathoi da parikha pangthoki masigi manungda singi jila tarada parikha center kuntha taruk yauki Churachandpur amasung Kangpokpi Jila dasu parikha center taruk thamduna parikha pangthoki Manipur da pamdaba thokdok thokdanabagi damak security force na kanba jakchil thorang lokpali Raija police ki control room na thokpa cherol amana hai irang thokan ba hai na singnaba sing amadi tampaki mafam singda police na operation amadi area domination gi thabak captain sathari Thasi ki taramatoi da police ki mioi mari phajin duna phusai bada chenaba mioi ani ngarang police na phagale Bishnupur Jila ki Ningthokong area da achat ok sing sector bada aina thingkraba lalholob KYKL ki mioi amasu ngarang fare National Highway 2 Imphal Dimapur lambi da port puba gari ni phunithoi asoi engam yaudana Imphal da purakre tungan mumafam sing da checkpoint kaya hangdok tuna achat ok sing asoi engam thogandana ba thaurang kaya paikhatli Raija sida Santi Hanjil halakna bagi pantamda Assam Rifles na Kangpokpi Police Langgol ki Maira Paibi New Second ki Youth Club sing Manipuri ki Students Union amasung CSO sing Koirem ki Kunja sing na jingbaga loinana wari watai sanakre Amaromda Assam Rifles na Sendra Youth Club ka puna sinduna Fighting Drugs Through Sports Cyber Team da football miss ama Sendra da sanakre Danamanjuri University ki Electronic Department amadi nelit Imphal na sinduna numit mga ni sumna sathakadaba Assembly of Obstacle Avoidance based on Multi-Rotor UAT ki training DM College of Science ki Central Hall da ngasidagi hokre Electronics and Information Technology Mantralaya ki Center makada sathaba training asida quadcopter drone saba amadi drone paiba ki matangda takpi tampiri Indian Boxing Federation sintuna Haryana gi Sai NBA dotakta hokiba March kuntha dagi April 15 phawba pangthokiba Khelo India National Talent Hunt Boxing Championship da sanagi takaman lawr khraba Thobal jila gi khangabok dagi Moirang Them Kabiraj bungarang miyamna taramna okre Masana tu damhangna kilogram humpu humdoi dagi humpu taret phawbagi category da sanagi takaman lawr khibani Mahakpu taramna opagi thauram Popular Youth Club khangabok part 3 da pangthoki Tabiri Pawasi Akisbani Imphal dagini Lok Sabha Mikhal ki mari suba tangka ki vote hojik thadanari ayupung mapan phawbada sada tara dasmik ahum manga gi sangda vote thadanakre Odisha te sada mapan dasmik ani ahum Telangana da mapan dasmik manga ama Uttar Pradesh da tara mathoi dasmik taruk taret Nongchu Bengal da tara manga dasmik ani mari Madhya Pradesh da tara mari dasmik mapan taret Maharashtra da taruk dasmik mari manga Jammu Kashmir da manga dasmik taruk taret Bihar da tara dasmik amanipan Andhra Pradesh da mapan dasmik sino manga amishung Jharkhand da tara mathoi dasmik taret nipan gi sangda vote thadanakhi
Tangka kasida Raja Mapan amasung Union Territory amagi punna Bidhan Sabha Kendra Marputara Tarukta Bothadanari Mayor Placing Masate Taratare na lamba taunari ba Mikhal asida Andhra Pradesh ke seat kunmanga Telangana ke seat Taratare Uttar Pradesh ke seat Tarahundoi Maharashtra ke seat Taramathoi Madhya Pradesh amadi West Bengal ke seat Nipan Bihar ke seat manga Jharkhand amadi Orissa ke seat Mari Loinana Jammu Kashmir Union Territory ki seat amayauri Mikhal asida punna voter koti taratare lakh humputara na bothadanagani masigi manungta nupa voter koti 9 lakh marputara tare aduga nupi voter na koti 9 lakh humputara humdoi oidi Election Commission ang asigi Mikhal asi niyom chumna amadi santi oina pangthokpa ngamnaba tangai phadaba thabaksing lokhatli tangka asigi Mikhal galoina na Andhra Pradesh ki Bidhan Sabha Kendra sam humputara manga amadi Orissa ki Bidhan Sabha Kendra kunipan gi Mikhal chu pangthokli Mikhal asigi damak polling station lakh ama lesing marphutrani thoi gi damak polling official lakh 18 mathok tawdi Vote ngasi numidang waram pung 3 phawba thadanagani Amiromda BJP Lusingpa amadi Pradhan Mantri Narendra Modi dang ngasi Bihar da pangthokpa Mikhal gi rally singda saruk yagani Sri Modi na Hajipur da pangthokpa Mikhal gi rally da LJP Rambilas ki Lusingba Chirag Paswan gi damak vote khomgani tungdam hangna Muzaffarpur amasung Chapra da NDA gi mirep singbu sagatuna miyam gi mitin singda wangangani ngasi numidang wairamda Sri Narendra Modi na Uttar Pradesh ki Varanasi da pangthokpa mega road show amadasu saruk yagani Handaki Lok Sabha Mikhalda Birodi India Bloc na Sakti Paraklabati Masina Pangthokadaba Thabak Taragi Forum Lokthokre Forum Singado Aam Aadmi Party ki convener amasung Delhi ki Mukhya Mantri Arvind Kejriwal na karang lokthokibani New Delhi ta pangthokpa paugi mifam amada Sri Kejriwal na hai packet kadaba thabak singki manungda leibak asida pung kunmari sunglep leptana mai piba lairaba singda unit chani phawbagi mai lemna phanghanba angang singbu sarkar gi school da lemna mahi masing tamhanba amadi leibak asigi tonga ba mafamda lairiba world class multi speciality hospital singda anaba sing lemna layengbagi kudong saba piba agnibir scheme da lomi singbu saruk yahanba amadi Delhi Puma Pukpa Raja ama ohen bagi wapam yauri. Bharat Navy ki jahaz INS Keltan ngarang Vietnam ki Cam Run Bay da tungkre kongchet asi Bharat Navy ki Operational Development of Eastern Fleet ki makhada sathakibani. Kongchet asi da lebak ani ki marakta tingbang pinatuna amana amabu sagot na bagi pandam thamli. Bharat Navy na Vietnam People's Navy ga loina na Maritime Partnership Exercise amasu pangthokkani. Bharat Lanmi ki Tri Shakti Corps na North Sikkim ki khunggang singda Operation Sadbhavana ki makhada tengpang sikpiri North Sikkim ki manung hunjina leiba mafam sing Naga amsung rangarang kuldesu leptana tengpang pibagi thabak sathari Un chawdokpana maram oiduna isau thokan baraija sigi manung hunjin bada leiba mafam singda Tri Shakti Corps na tangai phadana changba tengpang ki polam sing yen thoktuna kunja sing ki awa bada saruk yari Medical camp kaya pangthoktuna miyoi chama yang khairom layengkre Agnibir scheme ki makhada lemda maduki naha singbo mahi masing mari leinaba educational session kaya pangtokhi May department na hairi awang nupuk tangba Bharata tha sigi tarataruk phawba sabagi sangwang na bayai lebaga sigi nupuk tangba mayai tangba amasung kha tangba peninsular da lakatariba numit humni mari ni asida akhak araw yauna akan banong sugani Department asina makata na hai lebagi konong delida nong mangbaga lunana parap oiba sangda nong tagani sabagi sangna Celsius degree nifu phawba oidaba yai hairi Paris Olympics lisingani kunmari da Bharat ki nupi wrestler taruk saruk yaragani makoi sing adudi Aman Sherawat Nisa Dahira Venus Phogat Antim Pangal Anju Malik amasung Ritika Hudani aroibada maruiba pau amukhana Manipur Kunipan Suba Senior Women National Football Championship for Rasmata Jijabai Trophy ki final changle. Council of Higher Secondary Education Manipur na loba class 12 p kumsi sahi ki parikya ki fall ngasi lautok lagani. Lok Sabha Mikhal ki mari suba tangka ki vote hojik thadanari. Amashung BJP Lusingba amadi Pradhan Mantri Narendra Modi na ngasi Bihar da pangthokpa Mikhal ki rally singda saruk yagani. Paulo jare.